खुरमजरी ISTV की पाउमी यंग ताबिरी बसिंग तराम नोक्सरी नसिगी मरुएबा पाउदा तोंगान तोंगान मफम अनिदा कमांडो की जिप्सी अनि मियाम नमई थाखरे मिड डे मील अंगांग सिंग द फजन पिजरीब्रा हाइना मिनिस्टर ने यंगसिनख्रे अमदी इंडिया के अहान बनुपी के जुदो के ओलंपियन लौरेंबम ब्रोजेसोरी ngarang masagi anaba amadagi laikidre hauzik maruba pau makhatana pijari tongan mafam anida miyamna commando ki gypsy ani mai thaduna amang ata thonkhre miyam control tawna mohna police na tear gas amadi nongmai kapkhre hiramasigi matang da report ama Thaudoga singasi Porumpar police station ki manung sanba hata amadi Hengang police station ki manung sanba mantri pukri da thokibani ngasi ayuk sawagna pung tararom taba matamda Hengang police station ki manung sanba mantri pukri da national highway number 2 asi pakthok chawthokna ba Imphal East ki DC na luchingduna mari leinaba official singaloina na lam onba horokpada mafam adongi miyam thoraktuna lam onba yaroi haina nakalani da unkhana ba thoki mafam aduda commando ki team amana sangsinduna miyam adu control tawna ba honaki Miyam ki irang adu konsilak padagi mafam aduda ahenba police force power thomjin naraki nakalani da nung thana ba yauna ka hena irang chawkhalak padagi police na tear gas samadi nongoi down kya kaptuna miyam adu control tawna ba yamna kanna honaki lamdam adongi miyam na commando ki gypsy number MN01W0357 asi mai thaduna amangata thonki mafung phana mai chakraba gypsy aduda tear gas cell kaya amadi nongmai ama yaukhre hari Miyam ki irang adu kansilak padagi mafam adu da lakiba DC yauna atai official amadi commando sing adu mantri pukri da leba 69 CRPF battalion ki campus manungda sensin duna lonaki miyam adu na mafam adu da leba CRPF ki gate fawanung thajilaktuna amangata thuanki miyam ki irang adu da settlement ki official sing na tonglakpa kar amasu amangata thokre hari tungda mafam adu da IGP Kailun amadi DIG Clay Khongsa yauna Imphal West ki ASP amadi Imphal East ki ASP na luching bamasing yablaba police team ama laktuna miyam adu laksin ki irang hobada yawi haiba miyoi kya police na fazin ki tungda police na akan bamongda nak senbagi thabak lokatuna lam onbagi thabak adu makhata na chathaki Amaronda Soradagi MD Nimudin Kauba Chahi Tarani Turum Surbanupa Machama Nomina Panduna Sikiba Amadi Mioika Aso upon Nankiba Todo Adubu Yaning the Fondok to Nangarang Numidang Pung Tarutagi Manipur the Satarakiba Pung Nimfunipangi General Strike Asibu Sagot Paniching of Mio Sinangasi Ayuk Pung Tararom Tabamatamda Porompat Police Station Manungsan Bahatada Imphal East Commando Gypsy Mai Takre Gypsy Dugi number na MN01A8100 ni Gari Adu Kahena Mai Chakau the Badagi Police na Mapamadu lokat kre ngasi survey tokibadu settlement ke official sing nate SDO Porampat SDC hangang ke official sing ni haina settlement ke market ke seng torli lambi pakthok nana bagi lam on bani haibasi aran bayum yumpham yauda bani haina all Mantri Pukri Protection and the Resident Welfare Association phongtorli sakana Mantri Pukri lam lotion laga loisang ama sanala mohonari basi lepu Sakotawang tabak Torombudi Taram no way Halaman sing na one Semgalamba yum inkol taktolaga Lusang Sagani have Wapoma City Suya Yaroi Zesiama Semaga Ludina Tongan ba from Gimateng Loraga Ludina Ahan ba Akan Kongjang Junction Naba Sem Sari Hari Makatana Press Club Tapang Tokiba Pomushing Unabada Association Git Jamina Yasi Tokiba Toto Dolab Tibani Police Ki Maketi Tias Gas Amadi Nomination ba Blank Payato ba Yorok Patagi Kwashaunaraba Patapangam Draba Musing na Satakiba Tongni Pongtoki Makata Nagasagi Irang Aduga Mari Lenina Police na Pazan Krabami Hudraga Marirom Condition Amata Yaudana Tato Piranaba Apil Toki Amorom da Haripo Pomashida Kundarakpa Sahi Chama Helaba Miyukia Lady Lenina RBI Amadi Nawab ki office thamna bagi damakta miusa kaya gi punsi mahan biganu atopa mafam amada thibiduna maril na office sing sana na bhona biu haiki suddenly asa mayam ni na mayam sing maktagi khara su apam siori patam siori mo ko mayam duga police ka khara nu thana bagi mo ko su tiar gas ka kap na no me kya blank fire to ko laga
तौरपदुदा मयामसिसु हेक्ता नाकन नेलो मेलो नाइनरगा हेक्ता मुखाइना बमु टाइपल चखिबसे मसि याम सदन लिथोखिब तौदोनि मसिगी प्लान को तौर लेजब नते को रिक्वेस्ट तौदबनि मयामदा यारगदि अखोइगी हारिबा फाजिंगिबा आंगांसिसु सिसु यारगदि किगुबा एकमता पाबिदबिदा स्टेट गवर्नमेंट ना आंगांसिबु थादुपिरगदि थादुपिरो हाइना को रिक्वेस्ट तौदनि अमरोमदा ngasi kaukiba banasi thawal district ke manung chanba sora yauna muslim na namna khundaba tongan tongan pham singdal ambi thingba yauna mioi kyana banasi mapung phana sathaki mari renaba singna manipur da mid day meal ningthina pizari bra haina education minister M O Kendron yangshin ma hokre minister masawa yauna mahiroi singa mid day meal chamin nakhre hiramasagi matang da report ama handak bihar da mid day meal charu badagi angang kya lekhe da balonina National Food Security Act ki manung chaliwa mid day meal mairoi sing nang china pijari bra haiba education minister M O Kendron na hakten na chatuni yangshin kre masi Imphal West ki manung chana laiba tuan ba school mari da chatuni yangshin ki masi ki khongkhet adu da ZEO Imphal West M Gopipon amadi atai official kya su saruya ki khongkhet adu gi ahan boina lamsang da laiba Praja High School chatuni yangshin ki mafum adu da mid day meal gi damak chengchak thambagi mong adu da minister na apen pokhide loinana makhata na fajita mong da chengchak thamdana ba pawtak piram ki Rusmai to budi yaroi ujano bola ga ko sai yemu mayam thambire dana bihar angang se ba the national food security act ki makhada sengang sing mid day meal cover to ri ni koi government so level chief minister so kan section pi ga ji se gerap to ke do ge ke to le siar ko sigaram khanai tungda mahiru sing punna mid day meal chaminaki makhata na budhi manjuri high school susatuna jengchin ki mafum aduda luna na mahiru sing da mid day meal pijaramba thengnabada apen pokhi mafum adu su minister na mahiru sing luna mid day meal chaminaki school gi mahiru sing na makhogi awara pa kya leiba su mention binaba minister da memorandum ma pisila kilona minister gi makai degi su yangchin gini haibagi thajaba firam ki Male, jadi ya, saya satu yang betul wajah masih kena tunggu ya, what the Tungda Sagolbal Popular Primary School chatuni yingchin ki mafum adu su mairoi singda school gi makai degi luna na mid day meal pijarambada apen bapokhi masi matungda bazar mayonda leiriba Bairodan Maxwell Hindi Primary School su chatuni yingchin ki mafum adu su mairoi singda luna na pijar bithak torambada apen bapokhi tungda ma ke chamber da pawmi sing unabada minister na phongdok khibada manipur gi oina school lising ohum ga chani mauda manga gi apun ma mairoi la amaga lising yang khairom mid day meal pijari masigi damakta ku lising taruk som kuntra manga sinari mana makhata aduna sahi sigi July amadagi hauraga primary school gi mairoi amada nomagi oina lupa ohum ga pisa kuntra mari aduga upper primary gi mairoi singina nomada lupa manga gi changda chanaba chinda phanganba masida sunatana primary school gi oina food grain gram chama digi tadaba aduga upper primary gi na gram cham yang khedagi tadana fangle hai perform su thamki scheme masigi makhada fangleba kanaraba khudong chaba kya singasi punna lomi nabagi muhutta rajniti dol kharena pangangang basi nongni po yai wa fum magna thamki tai political party singna yamna kanna challenge so mong ga tori se masi ikai ni ngai ni tasengna makhoina ga puthok se board security bill ga idana yamna rajniti ge mai lena han badona kalak padona se koi UPA 2 gi khudol ni national food security act si UPA 1 da mayam am legre Mahatma Gandhi National Rural Guaranteed Act na singba de RTE gi RTI gi Amarom da chief minister gi akan ba instruction makhada inspection asi packet pani makhata na ching amasung tamgi district khodi mak chatuna yengchin gani haiki mana makhata aduna kanagu masingna mid day meal angang singda pijaram drabadi akan ba action logni haiwa fum thamki an ki matung ine khoi de le se numit chani ga kunmanga gi ni khoi na piri se khoi sanction pi government of India ne piri se numit chani ga kunmanga ni du pijaram dabdu di will take action mara le be sindu dandi phang batai du ga pijaba da su taru te hen to daba ngase khoi lam sang de ngasai uzare makha daga to de to mi su system mani aham de khoi warau ra makha da phun mar ko to wi mo tari le pa ga to de su dum fajana to bole school khare de bi he na fajana to ram su le he na phaba school sing de khoi incentive pi ga ne du ga sothari ba sing du se khoi uplift to no ba sing khat na ba du ga to wi ya ba khoi kumthang packet kani du panbe abadi ngasi ki minister khongket aduda mairoi sing lai tamliba mailo sing chingda chatpa maramna ma ki score sing uniform amata selan khide masimangna academic atmosphere da maruina mairoi sing da anobo wakhlol amasu ponki mangmom sanjoy galone na jit ningomba ISTV news Imphal
Maudagi Nagaland lomda kilometer kulom salagalaiba Fesimada Handak Lambini Kaibadagi National Highway Asida Gari Sat Payadan Lerkibadu Numit Manga Tarugi Manunda Mapung Pana Shampalo Shalagani Haina ISTV News na Panga Pau Aman Hari BRTM na Ahinung Til Kaidana Lambi Anoba Sembagi Tabak Yamna Kana Chatari Lambi Siga Yama Pumsing Shambalo Shalagani Hari Lambi asida port yauba gari sing chatok chasin tawbada yadrabasu port yaudaba gari sing chatok chasin tawba yari hari All Manipur Road Transport Drivers and Motor Workers Union gi organization gi Secretary M Anil Amadi Surface Transport Eco and Environment Society Nagaland gi President Bipin Sopina ISTB da phongdorakpada kanagumba kharana Imphal Dimapur lambi gi Fesimada lambi nam thabagi kudong saba lawraga mapham marang khangdana lambi asi semada tha ama hena changani masigi kudong saba lawduna karbar taw miyusina nomada sangdraba yadraba polam sing mamal ka hena lawduna praja sing awaba kaya mayok nahalle haina nuai taba phongdorakli Sheraksida ngaki mamang phawbada Ziribamda port chai thau amadi gas puba gari chanirom henma hayeng Imphal thorak nanaba sem saduna leire hari aikogi jiri paumi romio na pirakpa pawda gari sing adugi manungda petrol puba gari kungani toy diesel puba gari kungom do yaduga kerosene gi mapal LPG puba gari kungom do yawi hari Paliba Sakar si hiram kudimakta fel ore praja singi mayuk talaiba sakarni haina Trinamool Congress ki President Kim Gang Te na phongdokre ngasi Party asigi Hotel Excellence sida laiba office ta pangthokiba pawgi mifam amada General Secretary Inaucha Treasurer KS Zikusu Saruyaki Inaucha na phongdokibada se minister gi Kendra Oriba Thopal district ta drug karbar tauba huran chindiki tabak hangalakpa amade te hiram kayada atai district singdagi yamna hele masi punamak Manipur Prajagi Mayoktani Haki President Kim Gang Tena Trinamool Congress Party ki policy ga Congress Party ki policy ga khenaba kyalai lambi thongi phibam asuki matek phatre maigi thagi khazana bill thagi pidabana tha ahum marigi bill punna consumer singda pibasina compound interest consumer singdagi namduna laure masina consumer singna magi khazana changnaina thinana bahona bata khudong sadre singama sung tamgi awar apa sing yangsin bidre asawasang singi khut yausinduna miwe kyana drug karbar chauna tore hiram khudi makta awar apa kyana pik thalle praja singna munna khandaduna anoba sakarama sema matam oire haiki Asi sarkar asina suhaina leiri bama ke ekoi soidane ekoi ki survival our survival is at stake haira ekoi pullaga masi sarkar ase we need to pull it down tampaki infal manungi awaba pau da ba sarkar na achingung da kari ugani food items ki rate let pongamre ujoni ba price na yole Wildlife crime investigation amadi intelligence collection gi matang da nominee chatakata training program amang si Hotel Imphal da hodokre Bharat Sarkar gi Ministry of Environment and Forest Wildlife Crime Control Bureau amadi Manipur Sarkar gi Forest Department gi Wildlife Wing na punna sinduna pangthok training program hodopake thoram maduda Manipur gi additional principal chief conservator of forest TS Bobi Singh West Bengal gi Forest Department gi DFO Utpal Kumar Nag amadi Guwahati gi Roy Chaudhary Saruyaki Loyana Police Assam Rifles Postal Service amadi Airport Authority gi mi singsu training atu da Saruyaki Wildlife Crime gi matang da Roy Chaudhary na wangang ki Utpal Kumara Wildlife Protection Action amadi case study gi matang da slide show utura training sing da taki TS Ibobina mamal yamlaba wildlife production mangsilakle Border State oiba Manipur da wildlife production aina yadaba mong da lolul itik tawriba si Thingba tangai phati haiki ayam badi akhona protected area jaitana national park leiba sanctuary leiba sumba sida project aggregate area project elephant area in leiba di manu da sum kan thain toba aduga outside these protected areas that the equal EXC and cross over that khara lu na sum thokani na many of the wildlife crimes are still happening and asuma mayam sum se tongna gi damakta amasum illegal trade sida discourage tongna ba by giving right punishment as per action rules to those offenders. Aduna, Matumina Nasaki offenders in she, Matic Sabo crime, to give Matina can see punishment to a great extent, Sumbo wildlife crimes, which are happy to give Pandam to the Sigit training program, organized of Japanese.
mahakna makha taraduna Manipur si tongan ba country singa yumlo naba oibana illegal trade tawbada yamna maru oiba lambi ori an yuwang mata thabak tawba miyo sing wildlife protection act ki makhata fine thian ba madi jail da thambagi dandi pibi yai haiki punishment in terms of penalty case fine tawba aduga masagi imprisonment tawba achi amam moibia maybe even board anima imprison chu tawba fine chu tawba adu chu dum yai ba wildlife protection act ki makhata mai punishment ki je aduna tawbadadi chief judicial magistrate ki da putho akanda mana magistrate na mari le ba crime ki severity du yeng akanda adigi nature of offense du yeng akanda lepa adu keno ne du adu maximum of ci hadi or wildlife act da rule da mai action ma le je ko Wangkhem Kendra ki Manipur People's Party ki member punamak party ki primary membership ki tokna ba warep lore haina Wangkhem Kendra Committee Manipur People's Party ki president MD Alimuddin na thadrok pa chero laman hari matam kya gi mamang dagi Imphal Ziri lambi Manipur gi khwaidi maru eba lifeline lambi ohengadabani haina Manipur sarkar yauna tongan balup kayana lauduna lakli adubu khutung saba khari damakta Imphal Dimapur lambi asi gasimaksu maru eba lambi oina longnari masimak Manipur sarkar amati tongan balup singna Ziri lambi bu nungsi sasinabani haina Ziri Development Organization na phongdorli biar ona lisingani tarahumdo ye mas phawgi manung da lambi asi mapung phaba ohengani haina hanjin lauram laba asi chana daba maram khara pisinduna makhata na matam lowduna leiri asi gumlaba biar wagi thausa da thong asi Manipur sakana dum yengduna lekhi dawri bra hanglakli Manipur sakana biar wagi mathakta karigum action amata lowduna lesin ba asi sakara sigya son mani saraka sida kohima manak lambi nam thakiduna satpa yada badagi Ziri lambi da miyang thamlgi basi organization na kanna yaning da phongdorli Center yauna Manipur yang mathau singna tangai phadaba tanja laklaba matam asida lambi asigi phibam thawai yauna yangsin lakliba asumna toni yangsin biram labadi highway asigi marabak pharam gadabani Imphal district ki manungda lei Ziri leirubana hiram khudingda district headquarter porompata chataba yadaba Patra lambi asida awana kaya khangduna lairabana masing yamba Ziri gi lambidi ngasisu adumak chanari Imphal Dimapur da chalamba gari sing tangai phadana Ziri lambi da changshil lakpa haibasina phibam sokshil lambi asigi phibam hena sokshil halakani maduna lambi asida thong sing batatuna phauna bangam daba asigi awaba miyam da pirabadi madugi daita Manipur sakana pugadabani hari Mamang Chaygi September ki tang taraga tareta matam dugi Defense Minister of State Palam Rajuna Imphal Ziribam lambi yangsin kibaga loina sai asigi December tha phawbada world class ki lambi ohengani haina thajaba piralaba matungda Minister Jitendrana lambi ki pibam yangsilaba matungda akaknaba matam amagi manungda losinanaba pandam thambagi mahutta yamna thuna losinanaba honagani haina phongdolomba waphamasi MPP youth phrana kana yaningdaba phongdorkhre Minister ki waphamasi daita yaudaba wangangni Manipur ki minister na sasan parak pasai tarakani thoi suraba phawba Ziri lambi semangam dabasi moral ground da pham thado pham thoi UPS sakar amadi Manipur sakana Ziri lambi rajniti tawduna leiba Yut Pranna tumina yengduna leithokpa gamloi lambi phawna dabagi khutong sawa lawduna nomagi changdaba yadraba pot ki mobile atia pakna wanglaba phawba sakar sina tumina yengduna leire hari Imphal Dimapur lambi chingning khai khibadagi gari chatok chasinda apanba oiduna nomagi tangai phadaba polom sing akiba phangna wangkhalakliba waphamasigi matangda akomlup kangli pakna wafam khara phongdorokli masigi nomagi churaga saba lairaba miyamda hena wapo hele lambi yadabadagi kutong saba lawba karbar wala sinna maram sadana potsagi mamal hengatuna yonba lup asigi koina chatpa volunteer singna thengnarabadi angi mateng lawdura matik saba cherak pigani Imphal Ziri lambi ase tung koina sizinaba yananaba thuba matamda losinanaba Manipur sakana wanafam thoi hari Hauzik oriba thawgi awaba si adumak leirabadi school gi angang thiliba gari sing lepa yabagi phibam deleri hana all Manipur school students transport association anungnang ba phongdorli hiramasida sakar asina miyang sangbi bagaloina school singna pangthokna ba honariba second terminal examination gi pidiba timetable singda khara komthok pinana ba phamsu thamlagli thaw longna mohorabada mayok nariba awaba si yengduna school authority na sumateng pangbiu hai matamabada yumthak kupnanaba pochak khaktama oiramba ina leitingi amadi imung khudimakta sizinaba yaba polam kaya mai pakna puthoktura sanda lambi oiba miyoi kya lere hiramasigi matangda report ama
Masagi sehi yang kai mangarom surubi mayang panthana awang lekai degi konjengmam sanggom nong ngasi degi sehi kumangarong ngi mamangda mapuro ba deben leki dabadagi masanupi ani amadi masanupa amathang na bahona bada achow polum poraki masanupi ani mayum panthok khibadagi masanupa matom ta mayum hundoktuna thamba yarak tabadagi imphal gi nangapal lambi paringda yansang napi ondona imung manung purumba sinpham thadok pataki hingnabagi lanphamda sanggom nong mayumda leraga sen tanba yaba lambi thiki Khanma mangkai khalaba matungda khurak lairakta irailai phangba ina yumthong khuding sinaba amadi leitengi polom kya sage haiba phirep lauki aina sarisi bung ahambada ai se insana pila londana ko sa ani humji thangam na baina yam kan chalami adi matungda gi di angang gi mai makai pan gi badagi aina ka i dawraga kamai dawraga paisa ji tan ga dagi kamai tawna paisa ji phangga dagi je khala kanda si se aina tamu go chulaiti adi olana bi chulaiti mingoni yung chulaiti Sanggom nong na mai pak na sabang amlaba polom sing adu manungda sengpu firu lei polang khuzai sanabul senga flower pot amadi leiting polom kay yauri tumnong na kupi haraga khangnaba I makhal asidagi polom kaya sabang amliba ase kanaguma amata na mangonda tapi tambiba leikhide hairaduna sanggom nong na hiram asida government ki maigedagi karimo mating amata phangba leite haiba wafam su phongdoroke moi gomengi maigedagi budi ai lawjani mating ji moi mating lawdraga di aina tawibasina oi baya banati ai haji ko aduna lawningi adagi angang jing laiga moi thabo ingam suda dana laiga jing khadalaga aina du maset mada ma sa ta boi ta gadi angang moi khara yaw gi khoke hari ji ju adum yaujeraga tamjeraga adum yani ba sendal lambi oina leptan honar pasina ngasidi thamada lupa lising manga taru irailai na tan mangamle manipur gi mafong kya da mahaki polom sing pamnai piwa ngamdabagi wani mela da sarug yabada lupa lising tara kun irailai na yon ngami hiram sida state merit award amade atai mana mathum kya phangba ngamle haibani sing wafong kya su sangom nong na handakta ISTV news da thamlake mating ding di imadi khangju khangti adui lambi ju thiru de aduga aina ju khangdabanina khangdre handa ewasi jo imamung de thak pana tabanina gyan ngaudana ba aje haiba bimola aisi mana dum no simbi lang bi tawabani ewasi maram de ai di khang sumbai maram jam ta khangde ba adu mayam na budi gomin gi senthang lai aduni adani ka na su hai adu handa ki stage ki simta ga ai lau hi lawa matungda ko nai khallagi na khalli janje loi suna saningi ai koksida ai gi brain se lai ga ja loi na saningi ngamde thani ka ta sabani na adi masak ta sung tumnau se na ko pi jung phangdi ibung phalo ga mung kang halle de kang hala kan da kang na sabadi ya bana ta bani na he kang da bada posi phada de masagi hona zaman amadi pitorpo gunna thalabi sangom nau gumbi class person sing state government na sengot pebam tam oire makoi bu yokhat pebada khusa haibagi lamda state asing mingchat kya porokpa haibasi sodro wafamni ISTV news ki dama cameraman P bobo galoina na pawdam jeriga Richard Ranjan mayang phar Sana konung Manipur sakana loksin na ba warip lorok pa yaning de sana konung loksin ba yaro haba wafamda sana konung ak sen bagi thabak ngasinimit kuntrani mapung phakre sana konung sangpat pelupna asobo thabang lok duna changtarak li bangak sen bagi thabak asida ngasi Manipur gi nat kan belup amadi panthobi ima kombide kethel gi nupi singna saruk yaki Manipuri nat kan belup ki makhada leiba tongan banat ki lup singi miu singna saruk yaki pe phamaduda lup ki president Gurachandrana hingduna leiriba ining thobu mafam amada hekta thamnana bhona ba yaningde jati kayana khundare beladom sigi luchingba ining thobu leitabagum khanba yaroi sana konung loksin ba yaroi haki ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯥꯡꯍꯟꯒꯗꯧꯔꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯃꯁꯤ ꯃꯥꯡꯍꯟꯕꯤꯒꯗꯧꯔꯤꯕꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯅꯥꯕꯨꯟ ꯀꯟꯅꯅꯕꯅꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯣꯡꯊꯣꯛꯆꯔꯛꯏꯕꯁꯤ Lamphel police station gi manung sanba Langol Tarung Mayada leiba Grace Academy School gi manaki public toilet Mayada apikpa angang selibanu piyama hu thaktun leirambadagi Rims hospital da pukatuna lakan nakhre ngase ayupung 13 rom taba matamda mafamaduda nupi adu gyan tadan leirambadagi miyamna thengnabadagi Rims hospital da pukatuna lakan nakhibani mafamaduda sahi ama makharom surba maki masa nupa ma suleiramki masak maming khangdrba nupi adu yengbada Muslim Mali hauzik Rims ki casualty da robo film da lakat nari Laisang them sanjoi koba maya Imphal kok sai makhong dagi miyo yama singmairong oil pump maya da siduna lairam lai imung manung dagi phangba paw gi matuina sanjoi ase mantri pukhida barada leiduna thabak suduna imung manung puri ba miyo ni hari ma nangaranu midang pung 8 makhairom taba matamda mayum gi miyo singda khana chainabagi thodok thokpadagi ma ki mobile phone mangkhre haina mamana bagi phone da paw
Pirambalai Ki Hari. Matokaram Namak Sikipano Habi Matanga Sapsava Pau Kangamdri, Amaromda, Tado Asida Senavani Habami Home, Lampel Police Napagatuna Wang Pong Chatakre. Thawaban Kendra ki Congress ki Mirap Oikiba Zotin Waikomna, Kendra Sigi MLA Oriba, Kumuksam Zokisenbu, Maral Sibu Pamkaya, Media the Pondo Kibadu, Tagdona Yam, the Kanayan the Pondo Kre. Nasi Manipur Press Club the Pangtopa Pomishinga Unabada, Tagdogi Topu Kayana Pondo Kibada, both Kaba Miga, Kadaba Miga Kanana, Hena Tabak Tobangami, Habadu, Miam, Hena Kangarabo Wapamni, Emelina, Miamgi, Kanaba Tabak Kaya Tobada. Ayat papiba yaning de apik paraz niti tawduna opposition amadi ruling khabigi wapam leite haina se minister na house to thamki wapam adugi onatena bada zotin waikhom nangang libu wapam asi yaning de tikadar oina lebane hena phai haba wapam sing phongdok nakhi zotin waikhom gi waka ranbir amadi prem kumar na anganwadi waka oibi sonia kobinupi amaga manaraga anganwadi waka singi center sabun loire haguna se lokthokki ba sigi batangda Tabak Pakalagani Haki. Tribal Forum Gi Tunjalung Paumina, 1 number 3 Gi Drain Amadilambi Semad Aranba Pau Piba Yaning De, Zotin Wakom, Masayauna. Sport verification Chat Minasi Haki. Zotin Wakom na Tomibangi Tadorok Pasen Pum Akas Builder Oina Lotokre. Handaki 13 Finance Ki Namtalong Kabui Kungi Internal Road Amadi Drain Sembada Tadorok Pa Amadi Ward number 3 gi the election mamangda lekai miamna semba lerak ama Jotin Waikomna SO amadi AE Kauraga Nampuda bill chanhalaga lothokiba wapamasi Jotin Waikom ga chalaga sport verification tawba tawnaba tribal forum na ready da lebi Chumi Lali Singdokpa Namgadra Tagdogi President Rajendrona Thamai Bangi Mapam Kayada Sako Thorangi Tabak Pakalak Pada Zotin Waikomna Kadi Sauri Bano Razneti Tawdabami Amagumna Mahana Hakibu Wapam Singasi Labak Tibani Haki. Si Jotin now Razi Tobige Razi Wakalon Sangi Hergadi Lapak Sapat Thorang Kayada Mai Onsen Viraga Yenabala Tawdok Watok Kayada Maksu Kong Tangan Viragadi Raji so Wakalon Malay Hana Lorum Gadabadu Nati Maki Unatina Wakal Kaya Pongo Kibaduna Maram Moraga Mahasi Anga Yuamaga Pankak way they have see near Queen of Tamzani Maram the Taman Kendra Dangashi or the film Masita Kanaganago Mushina Taman Kendragi Sapatarangi Maki the soil Tinabirangani Masamaksu Salaga Tinabirangani Maramadra Mahasu Matam Kibik the time and the Kari Torgese Poito Kosin Targa Yangbiragadi Nasi Mahan High Wakal Singh Tambiro the body. Isagi Hakning Tina Kangduna season Arabadi, Lamdamase, Hiram Kudimakta, Awan Purpangamgani, Haina, Manipur University, Vice Chancellor, Ais Nandakumar Sarmana, Manipur University, Satariba, Numitari Goiba Human Rights Training Program, the Pongdokre. Center for Human Rights Duty, Education Sinduna Satariba Training Program, Asida, Freedom Editor, R.K. Ranindra Yauna Tongan Tongan, Miu Kiana Wanganki. Ranindra Zina Lamdamasida Civil Society Organization Singi Todang Sawi Civil Society Organization Singna Kongjang Junction Dringeda Madugi Maram Kupna Kantaba Tangai Pati Haki BC Nandakumana Human Rights Hypersy International Issue ni Human Rights Kongaun of Tingna Honabada Miamna Masamasagi Nintina Kangmagaloina Sakar Amadi Miamgi Chaurabat Todang Lay Haki Women and children in general. So all of you are responsible for the welfare of the society, for the betterment of the society, so that Manipur may become, a good place to live, not afraid for that this will happen, that this will happen. Each of us is responsible for the development of the state. Nambol Municipal Council the Lak Pafangi Sent Pam Dagi Sada Manga Pigadabani Haina Sakang the Bakulai Pabi using Na Sel Gidiman to Buyaning the Fondokuna Nambol Municipal Council Gi Councillor one member Amadi at a staff Singna Nasi Nambol Bazar da Wakan Pam Satakre Nambol Municipality da Akang Aki Akang
lehenbiganu sel gi demand tobiganu habna singbo wafam kya play card singda idunu siznaki wat ama semdana ba sahi amada lupa lakh ani khak piba si phawba konadringi charakta sel kaknana ba honrak pasi awabani asiguma thabak matungda amuhana tobiganu haina council gi chairman ais somorendrona appeal tawki development gi work mayam ama paikal pa matamda manung amasung mapalda leibiriba lupuna manga municipal council ku support tawiu loinana parja section puna manga hariba support tawiduna nambol bazar se akoi puna makid laloriba nambol bazar gi bazar sidagi magi sigi parja singna senthol lambi oigidoriba sugumba nambol bazar se lu nana amadi sengwa sagwa puna manga mateng pangbiu Manipur Sakana Soragi Thodokta Tumini Yangbagi Mahutta MD Niamudin Lekitaba Amadi Mioni Pan Son Kiba Thodokta Chenaba Singh Maralgi Matungina Dandi Pinanaba Popular Front of India Manipur Stena Dabi Tauri Masina Sora Amadi Mino Kulgi Praja Singh Nungsi Sana Lainariba Mari Kahendana Tambagalorina Dike Jams Amadi Neumudin Hatpada Chenaba Miu Singh Putokpada Asoba Mating Oigani Amoromda Lekitraba Naimudin Amadi Solabasangi Imungda Plan asina chatura yangshin bagaloina imung kuting makta cheng kilogram yangkai amadi thau thum sing mateng pangkre hari soragi thodoka mari lenana JSC gi mihut singa chief minister ge unakre adubu janaba propangam dabati hayeng makhatana wari sanaga dori makhatana hojik sathari ba pungni phuni fangi general strike asi sathaki gani hari Mayur Singh Lup Kayana Manipur MBBS BDS ke parekha pangtho uhana dabi tarungi charak asida All India Students Federation Manipur State Council na NEET NEET pass tawduna admission tawna bagdamakta counseling pangtho uhaina phongdur libasi laibak thibani haina Manipur MBBS BDS entrance examination Parents Guardian Association phongdurli council asina puthorle bo phamasi Supreme Court ke July 19 gi aroiba ruling aduda sungyaw yawdaba mapandagi puslapo wafam amani admission loikraba sing adubadi miyobigi minungsi yengduna makoidi yabire adubu admission tahodaba counseling process da leiba singdi ruling asida yawkrabani Manipur Sakana su atai state na kari tawbagi haiduna matam ngaiduna leiba asi tahoningde Supreme Court ki ruling yenglaga thupa matamda cabinet ki warep adu review tobiu hari Sayasigi January ki tang taruktagi thiba khangdana lerakhiba mahiroi ani Hyderabad ki daba ko pham amada leiba hotel da thabak suduna leramle mahiroi ani adu MSU ki publicity secretary S Shahjahan amadi hanagi vice president MD Abdul Haq Sahana July ki tang tara ko humdoi da thengnabadagi Imphal da puraktura imung manung amadi maira pai bising da ngasi sinakre thiba khangdana lerakhiba angang ani adudi Lilong Haurebi Junior High School da class 8 tamliba MD Azaidin Apokpa Manir Khan Atopa Maduna Tangal Leba Guruna Public School Tamba Class 5 Tamliba MD Asam Khan Apokpa Zuma Khan Naharu Pangong Makong Degin Hari MSU headquarter da Pangto Kiba Paugi Mipumamada Publicity Secretary S Shahjahan Sahana Pongto Kibada Makoi Anina Imung Manungda Pasha Tharu Haina Kangalak Patagi Makoi Anigi Kongulia Kibani Makoina telephone Torkomatamda Makogi Lepam Kangalakide Atobu Kupna Tigat Patagi Hotel Amada Yauduna Lairi Haba Kalakibani Nupawasa Mahiroi Ani Mankre Haina Mari Leneba Police Station Singda report Taubaga Luina Child Right Commission Dasu Wakalak Wakalaba Pauba Tumina Lesunduna Laki Badu Yaningde Imung Manungda Suda Wakalak Patagi Tigat Pasi Haukibani Sudi Manki Bangang Tinenaba Label Loop Nate Makoyani Mairoi Oibagi Panganabagi Damakta Sunati Kibani Hari. The Kogi account number Amada Moy Guardian Singda Pesatharu Haina Akogi Hyderabad Tagi Mogi Police Nehemasi Valdan Mai Mina Kubut Ulako Magi account number Su Moy Sida Yauri Tagi Bagi Hariba account number C police da Ulapawa Kogi police na si Tijan na Bidatare Nutigi Kogi case Kapa Kitatum police na Kahalaga Lakan Matam Mangalakan da Adugi Potu Kento Bitabaduka Child Right Commission the Salagasu Child Right Commission na phone the Pau Pongna Natana Atopa Tabak Amta Pakat Pitana Kois Manala Pasi Si Akoyam Sisate Nuaite MSF ki Kansipu Branch Committee among Hanahangdo Kibagaloina Johnson Lokambu President Mangal Ngamba Timuzambu General Secretary Oina Khan Krehari Hozumakata no Sanbigi Paulo Bis
ngasigi sanabaga mari lenaba pau pizari India gi ahan banupi Olympian judoka Laurembam Burjesori ngarang masagi anaba madagi Coimbatore gi JK Hospital la lekhidre Khagempali Hudrom lekai tagi Laurembam Burjesori Laurembam Manglem amari taruni gi masin manau mangagi manungda ahum suba machanupini ma hauji CRPF ta inspector oina New Delhi da thabak tawduna leibani departmental promotion gi damakta tha ahum gi training manungda ma khanghodana Pukta narak patagi hospitalized tawda like an amangam danangarang numidang pung tararom khare helakpa aduwai de lekitabani Laurembam Burjesori mahakna solusing anigi Sydney Olympic ta saru yaduna India gi ahan banupi Olympian judoka oiki mahakna international commonwealth amadi national gi championship kayada gold medal kaya lawrakraba judokani Tobong kokta laiba tez brozen kobamioi amada mayum pandun lerakpa chai homlom sure mahaki thawai yaudra baksang Thasiki tang kun gamari gi numit yung ba matungda Impal da pro lagani hari Burjesori lekitabaga mari lenana mahaki apoppa mapa mangliamna mag lekitabagi matang ba wapam kaya thamlagli taje ba tai trampang gi ndang nisida magi mempa le ba min thong burjin nisida paula ena mama mabung mai te na pau la pudegi itu malu hujan celana telpon tu mana, adagi masaji mungkin painkiller macam thawar kena tahu masaji kan mengai le, boleh mengai le na hair me, adagi ngarang iksi masaji mumasan mana tu tu nama pusat betul di ICU dah pusat ni na, tahu. Jadi sisi masaji pusat betul di luar hai kan saya ngasih saya ada luar hai flight nang ada tu na mah jadi betul betul magi masai hana lenga ke di tu betul ni dia kau tapi jauh je masih pingin ni sana ada mulai raw ni na untuk masai lenga di lepas orang kan ni tu appendix orang tu lah kalau tu mah bos macam ni pola tu ni tu abi minor le jadi Thasigi tang kungani pandagi na kontra mathoi phawba pangthok kadoriba homlak suba East Zone amadi taratruk suba sub junior sepak takraw championship ta atopa state singdagi sanroi amadi official chamanga henbana saru yagadori maramasina championship asiga mari lenena lamdam masida leiriba sansthan amadi loop kayana ban general strike amadi blockade na chingba tobidana naba all Manipur sepak takraw association gi cherol aman appeal tawrukli all Manipur bodybuilding and Fitness Association Nasional Mr. Manipur Contest lak liban November gi tang mapan dagi tara phaw pangthok lagani hari Colombia gi Medlinda chathariba archery World Cup stack 3 da Bombela yauba India gi nupegi team na gold medal lawkhre ngarang pangthokiba championship asigi team event ki final round da Sainabu Panjil chani ama aduga chamaga marifu taruk tamai thiba piduna gold medal lobangam ki India gi team maduda Laisram Bombela Deepika Kumari amadi Rimil Boriolina saru yaki Indiana solusingani tarama thoida sangaida pangthokiba World Cup ta gold medal lawkhra matungda handaki asiga gold medal loba anirak sukre tournament aduda Deepika Kumari na point tara marirak hit tawduna India team na mai pakpada asoba contribution tobangam ki hari ngasi nong mayo hiba inga sagi pau pizari ICAR lamphel patiki phangba pau gi matungina ngasagi khwaidigi sabagi sangasi Celsius degree kunthra gani thoi dasmik mari oki khwaidigi ingba Celsius degree kungani thoi dasmik ani oki aduga nuksita yawba ising manil ge chang ayukta chada marfudra aduga numing matungda sada humputra ga oki nongju gi chang millimeter taraga mapan dasmik manga oki Hauzik maruba pau amuka hana pizari tongan ba mafam anida commando gi gypsy ani miyam na mai thakre midday meal langang singda phajana pizari bra haina minister na yangshin khre amadi India gi han manupi gi judo gi Olympian Laurembam Burjesori ngarang masagi anaba amadi gi lekitre ISTV gi pomiyeng tabiri sing amuka na khurja